COVID-19 gi matangda nongmugi oiba awareness program ama ngasi lamphel pat laiba konthaujam kendra gi MLA Dr. S Ranjan gi quarter da pangthokre Imphal West District BJP Manipur Pradesh na sinduna pangthokpa awareness program aduda Nauria pakhang lakpa kendra gi MLA Soibam Subhasandra BJP Manipur Pradesh ki VP M Asni Kumar Imphal West District BJP Manipur Pradesh ki President PS Phonisu sarugya ki Imphal West ki manungda mandal kya ge lusing basing amadi karyakar takayana thauramadu da Lalambung Makong Ningthogzam Laikai bakery ama mai sakpadagi polam kaya amang ata thokre thogdok asi ngasi ayuk pung 12 rom taba matamda Lalambung Makong Ningthogzam Laikai laiba SK bakery da thokibani mai sakpa aduna maram oiduna bakery gi polam sing sabada sizinaba oven mixer na chingba punna lupa lakh 18 henbagi mechin yauna yumgi mansang kaya amang ata thokre Maharashtra da miui amana laikhidaba asiga loinana India gi oina COVID-19 coronavirus na nabana maram oiduna sikhiba miui ahum sure sahi humphugumari suraba miui adu Mumbai gi hospital amada laikatnaraba matungda laikhidabani mamangda Delhi amadi Karnataka da miui ani laikhidraba matungda miui asiga tharaga laina asina maram oiduna laikhidaba miui ahum sure Nagaland government na coronavirus ngakthoknana balokhalakpa khongthang oina state asida lakliba hayeng tang 19 dagi lamkoiba sing sanglakpada thingba thamkhre khongthang asi Nagaland gi chief minister nephew Rio yauna state government na awangba thaki mifum ama pangthoklaba matungda ware pasi laurakpani Malemgi oina pak sanna coronavirus sandolakpa leiba maramna Tokyo Olympic 2020 pangthokadra natraga pangthoklaroidra haibagi ne tadaba phibam ama hauzik mayoknari adum oinamak Japan government nadi lefkiba matamda games asi pangthokpa yagani haibagi achetpa thajab ama thamli haina pau amana hairi